Kuki bunker-dagi nongmay kapayaw ba SI amada ex Gracia pire K. Ranjit. Pawasi ngarangong tilfong kiba kangla paw siya dagi laukat sa vanay. Ngarang sa tagiba Manipur Legislative Assembly gi ayuki wahang pahong gi matamda. Congress MLA K. Ranjit na pongdo kibada. Mamang sa higi, pubala da kuki UG singi bunker-dagi maitay kulda nongmay kapsin bata siya na bani haibang. Sisipur Police ki SI on komang hawkib kauba amang. Mitay kul ngakpa sing nanong may hando na kapada sikiba police personnel amada mataw karam na ex Gracia atay kudong saba piri banuhay ba wahanggi paukumda homgi thawpuri ba chief minister na sabada phongdo kibada wangang bada yamna kamunel oiroi si sikiba police personnel ase patrolling satpada laikhidabani hay na marilay na ba SP sing na report pibada ge home department na police personnel ama laitravade ex Gracia atay tawpham thokpa tawbane Laikhidraba sina bunker-dagi maitay da nung may kapi haibagi proof laibra hay na wahang hangliba MLA da hay king. Wapam sing asi ngarang ayuki wahang paukum gi matamda MLA K. Ranjit ki wahang gi paukum gi na Chief Minister na sabada phongdo ki badeng. Wahang asi gi makata ba paukum da Chief Minister na hay Manipur da thogliba irang asi da police personnel marfu draga nipan soki aduga. Mapan na CK Central Force ki humpuga mapan soki ahum na CK. Isu asi yam na sensitive oy. Yamna personnel oiba singdi sabada phongdokpa nungaiti haike irang asina laikhidraba police personnel nipan gi imungda tawpham thokpa sing tawre personnel amagi tawpham thokpa sing loisina na ba process tawre irang asiga mari lainana Manipur langa ki victim compensation scheme gi makhada asokpa miyoi mari dasu compensation pikre police personnel laikhidaba singi compensation appointment pi na basu thabak laukhat le haike